Laingaki school sing repairing yauna school faganan simission gi thado kadabo wali senfam sing March kontramatoi phabagi manungda thado lagani haina Education Minister Rajesh Yamna phongdorkle Minister of State for Health and Family Welfare Asuni Kumar Chauvena Rims Yangsen Gray Institute Asibo AIMS ki thak ta pukana bokona bada ma ki maike dagi konna ba yabo konna gani haina thajaba pikre Marineba Authority sina thau sadaba matauna Jenims ke MS Office Building mamangda khusiem gi oiba amor pa ising gi isau thoktuna miam da kodong sadaba kaya mayok na hale ROP 2019 na asoiba lairiba asi semdok yu haiba demanda singamadi tamgi mafam singda thas ki kuma pandagi hauraga relay hunger strike tawgani haina kota na lau thokre Manipur lenga na ganja thana ba thaurang tawriba asi yaba ngamloi haina nupi lup marina phongdorakli MLA homphuna housing sathariba assembly mi famda hiramasi matangda kumna khannabi yu hairakli Amasung sahi tarong de khakta ngai de nipi masa amabu mioi anina nipi oibigi kai kuna mamang laba matungda labok to hundok lamle sena ba mioi ani police ta phaga kare Mamu kurumzari adam ni imbiri basi impact news ni ai taklamam syam kana hauze pungza siphawa gi barba paw sing mi ham ta pizari Lainga ki school singi repairing yauna awara pa semgan na bamasong school fagadan simi sangi thado ka dabo wa liba awar percent pham sing March kontrama toi phaba gi manungda thado lagani haina Education Minister Thoksom Rajesh Yamna phongdorakli wafam singa si tarani subnumita sathakiba assembly session da opposition gi maikei opposition MLA singna calling attention da pukhalaki bu wafam gi pakhumda phongdokibani Opposition hanglak puwahang ipakum piraduna Minister na makata na hai State asigi budget ke senfam da su yauba oiba amadi mission ama oina paikat panina hiramasigi matangda house ke leaders singa su tanare education sector asi yamna maru oiba sector oiba na budget ke senfam hengana na ba honari hengana basu ministry da approach tawgani masina fund hen lakani haiba su thajai lonena ngasi fawada education sector da pali belenga asina amadi Marina bas loisang na politicalized tawbasu laiti haiki State asida mai dagi sendong lakpa laiti haina Pawa Minister Thongam Bisus ina phongdorakli wafama singasi tarani suba numita sathaki ba assembly session gi question hour gi matamda opposition gi MLA K Ranjin hangba wahang amagi pakhumda phongdokibani Fakhumada Minister na makata na hai State asida prepaid meter panba apunma consumer gi masingasi lakh ahum lising kutramanga sangwa taramapan sure haukiba sahi lising ni tarat taranipanda thama da sangsata prepaid meter panba consumer singdagi lupa crore tarahumdoi ga dasmik nipan taruk aduga prepaid meter pandaba consumer singdagi na lupa crore manga dasmik amamapan khongkatki aduga kumjali sungni tarani pan taramapandana thama da sangsata prepaid meter panba consumer singdagi lupa crore taramari dasmik ani sino aduga prepaid meter pandaba consumer singdagina lupa crore taruk dasmik sino manga khongat pangam ki haiki Prepaid Palaga Yadaba Kotaba Labududi Marakatum Yoromba Dubu install and activated have 3.636 Kanona lump sum approximately Pizza Korea. Duga Sai Lepauchi altogether 1.65 lakh prepaid pan than a lake. Sahi Kutingi Aquina Sarka the Gi Quina Pangeriba Kogi Kanozi Grand Kogi support 10 crore is the Aduga Akogi Ladiba Mai Labada अखोगी मंथली अखोगी डिफिसिट हाइज बतारे मसी लो सरकार ना ग्रानम पीरिबनि डिफिसिट तारिसी अखोगी 2017-18 दा 9.06 अदुगा 18-19 दा 12.76 अदुगा अखोगी लेरिबा 19-20 दना 12.89 State asida puna lainga ki college kuntrama pallai hariba college kuntrama panasigi library khudimak
mapung fana function tauri haina education minister Thoksam Radius yamna phongdorakli wafam asingasi tarani suba numita sathaki state assembly session gi question awagi matamda opposition gi maikei dagi MLA K Saros Kumar na state asigi lenga ki makhada leiba high school higher secondary amasung college singi matangda hangba wahangi pakhumda phongdokibani fakhum maduda minister na makhata na high state asida leiriba apun higher amasung high school gi masingasi punna Lising amaga chanipani fumarini aduga college singi masingasi na puna kuntramapani adubu higher secondary school chamani panda sawani panda di library sing loina mapung fana function tauri aduga higher secondary school sahumga amagi oinadi function taudana leiri ki Minister of State for Health and Family Welfare Aswini Kumar Chowbe ngasi RIMS yengsin kre loinana institute asibo AIMS ki thakta pukhana honabada maki maike dagi honaba yaba honagani haina thajaba pikre magi khongset asida RIMS ki housing oriba phibam yengsin baga loinana RIMS ki annual mitsu Jubilee Hall da haudu lamki thorom maduda Minister of State Aswini Kumar Chowbe na RIMS na lauriba thaudang sing thaki lunana institute asina housing lairiba phibam asida ahen mamiyeng sangduna national ge thakta maruiba institute ama ohenna ba honabada mathau tai haiki RIMS bo AIMS ki thakta ongkhatlagani haina laukthokpadi mahak na ngamde madudi Prime Minister Narendra Modi yauna Union Cabinet ta khanraba matungda tawgadabani adubu mahaki maikai dagi AIMS ki thakta pukhatnaba honabada pangba yaba mateng pangani di hairamki मैं ये नहीं कह सकता कि यहाँ इस संस्थान को एम्स घोषित किया जाए ये तो प्रधानमंत्री जी का ही अधिकार है पूरी कैबिनेट में प्रस्ताव जाकर के ही कोई चीज हो सकता है लेकिन मैं इतना जरूर कह सकता हूँ कि इस रिम्स को आगे हर क्षेत्र में हम एम्स से कहीं कम नहीं रखेंगे कि सरकार की जो ये दूरदृष्टि दृष्टि है हम उससे न केवल संपूर्ण भारत में तो करेंगे लेकिन नॉर्थ ईस्ट के क्षेत्र में जहां हमने असम को एम्स देने का काम किया है गुवाहाटी में वहीं ऐसे संस्थानों को भी हम विकसित करने जा रहे हैं हम उनको भी रीजनल नहीं रखेंगे आगे और भी एम्स के नुमा दर्जा हम देने का निश्चित रूप से प्रयास करेंगे आप और भी उत्साह के साथ बढ़िए अपने संस्थान को आगे बढ़ाइए RIMS की annual meet haudok lamnaba matungna Minister Aswini Kumar na RIMS ki casualty yauna tongan ward sing hak thengna ni sangdana yangsin ke amaramda border state oriba Manipur da coronavirus ka mari len na ahian mamiyeng sangbagi wafam laibra haina hangba wahangi pakhumda Manipur khak natana India pumada coronavirus ka mari len na lokhat pa yaba section thaurang sangthina lokhatli border state oriba Manipur da su kari tawbu yaba gi haiba su yangsin ga ni haiki RIMS yauna Manipur lainga ki hospital singda thabak tawba doctor singna private hospital singda thabak tawdun laiba asigi matangda impact news na hangba wahangi pakhumna mahak na hai RIMS po national ki thakta pukhanna bagi wakhalol lairabadi mafam asida thabak tawriba singna thamoi singna thabak tawba gi tangai fadaba lai haina phongdo lamki loinana RIMS ki lairiba awara passing su matamgi matungina yangsinna ba honagani haina su thajaba piramki कोरोना वायरस को समाप्त करने की दिशा में जो भी कमी है हम उसको वहाँ पूरा करने भी जा रहे हैं आप चिंता मत करिए हमने देखा है कोई भी कमी मणिपुर को और कोई भी कोरोना वायरस के लिए देश के अंदर किसी भी राज्य को किसी भी क्षेत्र में कोई कमी हम नहीं रखे हैं और न रखेंगे अगर इसको नेशनल इम्पोर्टेंस बनाना है इस संस्थान को हमें इस संस्थान के लिए मैंने कहा है कि यहाँ के सभी चिकित्सकों को मानव सेवा माधव सेवा होता है अगर इस संस्थान को हम आगे बढ़ना देखना चाहते हैं तो हमें ईमानदारी से काम करना पड़ेगा इस संस्थान के लिए करना पड़ेगा तो लेवल 1 ट्रोमा जो होता है वो बड़े इंस्टीट्यूट में मेडिकल कॉलेज के अंदर होते हैं जनरली तो लेवल 1 का इसके लिए जो भी पोस्ट होंगे उसकी प्रक्रिया चल रही है और हम जल्द ही उन सब चीज़ों को भर करके और इसको शुरुआत करने की दिशा में आगे बढ़ेंगे Mari Lenaba Authority Singi Thau Sadab Matauna Jenems ki MS Office Building Mamangda Khusem gi Oiba Amor pe ising isau thoktuna miyam da khodong sadaba kaya mayok na re ana laing sangamagi hek sangpham da leirmni ba mong asi Impact News na ngasi porompat laiba Jenems Hospital da chatluba matam da thengna rakibani
hospital asigi medical superintendent office ki hek mamangda thokliba khusiamgi ising isawa sin hospital asida lakwa doctor nurse staff amasung anaba singna sathok sasin tawbada thengnaba khodong sadaba sing impact news na thengdaraki hospital asigi medical superintendent office ki hek mamangda drain phungat padagi thokpa ising isawa sida paiduna leriba ising asida makhal kayagi outlet singdagi masum kaya su tasinba thengdaraki loinana ising sing asida kang barum koksenduna kang masa onba fawba yaurongki oiramliba phibam masigi matangda anaba layengba lakpa musing impact news ta phongdorpada hospital ama haibasi anaba adu farage khanduna layengba lakpani adubo Zenus hospital gi hausi oriba phibam asida anaba phabadi lairedana makhal kayagi laina sing thorakadra haibagi akiba leire amoramda hospital asigi staff singna makhata na phongdorpada hausik thokliba khusem gi ising isawa sida makoina duty tawba sangbadasu makhal kayagi khodong sadaba thokle maroina amona ka yaurba ising asi netluraga duty tawba sangbada makhoi gi thamoidasu nungaitaba mampokle haina hairakhi Hana khajik pathua ma dai hujik si pathoga lai si tha aina khangjabada aigi knowledge ta ko mamang nain lama tha ahum ti sure hujik nongju tha su nataba matam sida sumaina pathoga sida isanga karaga lai basi yam nuai ti anaba yek palak matam di khode jo thu kai di nuai tawa di katang phawre hai tare ke tawni semjani masi ki drain ama phajana semaninge wakhan se nungai de nong kitang tabasida sumai tabsidi nongni a chingna chuwa gunna chu desidi nungai roi mahi matang ju khara natai cha hau jiti matam je phatram no ko isada ju ngai re de mayang gi ju yenga khoi kai haida de khara afam je khoi gi sarkar hagadra praja bu khara yengjen bibina de phayeng kha smai sum tung le ga di khoi gi kang macha poksala kang nung matam yoirabani na ko drain ji phajan senningi ising mai sing je mafam jana nala ji si thoga phajana taru dana na lehanninge ba government gi ne haina sumina ko yam sendabasi sendodabasi phataba yam ureba manungda sum pandasu asuk chakhola kanji de hostel amda sumaina ising ga chawdun le masi am nungai to ba hokje thaina di sumain tokdamni sibu Jenims se sumai ising chawbo sibu ngasidang uri hospital na sumai mor pa je khoi yam pamja di haitare ne mahing matai khoi hospital lai je layeng na ba mafam ni ko ado sida sumai to basidi adi toilet ki phibam ji among ta tre moi si je je khoi gi corona virus kana mem santoroi bu kholi ba su mahing matai jing je khoi gi la oi hainingai lete adu bu tasina kan hospital ge khoi bu leba si drain iram na la maram cha da bi da khoi changwam ji ji ing view si de changwam je khoi kala ga chali bu sek da khoi kala chali jing si patient puthoba ya da na kan mangom thangba gaini khoi gi casualty ward lomda puthokdana khotana tawri layang sang ama haibasi anaba singi mafam di senglaba khoi laisang amani adubu anaba singi mafam da senglaba laisang ama oina lawgadoiba Jenims hospital nasi authority singi yamna thausadaba matawna maram orakanda hek changbada kiraba dumba laisang amaga pangkhak oire maram asina drainage system fail oibagi apikpa issue asidagi chauraba issue kya thoktingi mangoina mari leinaba singna haiba issue asida mieng changbi matam oire impact news gi dama camera person kabi ge loina na miana pawdam jari ba isa lamu musuk Jenims hospital khulgilai harau bana maram oiraga ngaranung thildagi lamdengda laiba solid waste management plan da amora kai thadaba kunja singna thingjingkiba dagi IMC na konbi area singda amora kai khongat pa left khre hiramasi matang impact news na phama pauda lamdengi khulgi ima lai khulembi asi ngarang dagi hauduna nimitarani subna harauba haukibani lai harauringe manung asida khul fauduna amora kai puduna sarpa adu khunja singna nungaiti haiduna March 3 fauba amora kai thadaba lepina ba hairakpadagi ngaranu thilpung ani dagi amora kai thadaba lepkibani amorpa puba gari sing lepkiba asina maram oiraga IMC gi makhada laiba tongan ba NGO singsu IMC gi wat number 3 tangarang thildagi amorpa khongatpa lepkibani amorpa laukhatpa lepa asina maram oiraga khwairaman kaithel gi tongan ba mafam singda amorpa kaya paiduna leiba haurak lepani nakalamoromda wathuk asigi matangda IMC gi municipal commissioner ke Sandra Kumar impact news ta phongdorpada lamdem gi khul gi lai harau maram oiraga amora kai thaba thingkiba asina miyam da thengdari khodong sadaba si athuba matamda loisina bo honari IMC gi area da nongmada amorpa si ton chama kundagi sama kuntra fawba thoi hairiba amorpa mayam asi lamdeng gi lai harau ba loidi fawba atoba mafam amada temporary oina thamannaba thahannaba environment department amadi lengak tagi ayaba longnaba IMC gi maike dagi CE khri hai si anauba temporary dump site ama ire laire mafam dubudi adubu dump site oiba si ngasai gi
सोलिड वेस्ट मैनेजमेंट एक की मतुंगिना मागी सम क्राइटेरिया खरा लई क्राइटेरिया जी केनो गना अखोइना मफम मद हेक्ता दम साइड ओबे तसेंबगी मसी दम साइड ओगदबसी कोगी मीगा मी कोगी युम ताबा खुंजिंग मनुंगदा यम नकनब जगह दसु ओबिया दबा मसागी मदुदगी मागी मीटर खरा लई मागी स्पेसिफिक मीटर असी भोक लाप कदमनी खोकदमनी अदगी दम साइड ओगदब जगह दु फजन फेंसिंग तौगदमनी खोकदमनी सा सन चंगदना बाद उचे ओया केनो तौबिया दबा खोतबाइना अदुगी मथकदा मु मसागी अखोगी एनवायरनमेंट की एनओसी माई क्लियरेंस सर्टिफिकेट अम लौगदबनी अदना हारिबा मयाम सिंगसे कोइना हौजिक लमदेंगी सी अल्टरनेटिव अरेंजमेंट की दमुता नुमित खरनी सिगी गवर्नमेंट कोइ चे थाखरे गवर्नमेंट के अयाब लौननबा अद एनवायरनमेंट कोइ चे थाखरे अदुगी एनओसी लौननबा आरोपी 2019 दा असोइबा लरिबा असि सेमदोकपियो हाइबा डिमांड तौदुना काउंसिल ऑफ टीचर्स एसोसिएशन कोटागी मियंग मखादा चिंगमदि तमगी मफम कयादा थासगी कुमापंदगी हौरगा रिले हंग स्ट्राइक तौरगनि हाइना एसोसिएशन असिना लाउथोक्रे कोटागी मियंग मखादा पांगथोकदोरिबा खोंजंग असिदा लेंगाकी माइकैदगी सीद्रि फावबा चरा हेनबा अमदि मास रिकग्निशन याउन अकनब खोंजंग संगसिनबा सेम सारि हाइना सु कोटागी माइकैदगी थमलखली मणिपुर फ्रेस क्लब पाउमिसंग कोटागे कन्वेनर सीएस शांतकुमार हाइकिबदा काउंसिल ऑफ टीचर्स एसोसिएशन की असी ऑल मणिपुर एलिमेंटरी स्कूल टीचर्स एसोसिएशन ऑल मणिपुर सेकेंडरी स्कूल टीचर्स एसोसिएशन ऑल मणिपुर गवर्नमेंट हायर सेकेंडरी लेक्चरर्स वेलफेयर एसोसिएशन की अपुनबा एपेक्स बॉडी ने एपेक्स बॉडी असिगी मियंग मखादा 7 पे रेक्टिफाई तौबियो हाइना थास की तरुक्तगी हौदना नमित 13 नि सिडिन प्रोटेस्ट तौरबा फावबद लेंगा की माइकैदगी चपसाब रेस्पॉन्स अमत लाक्तबना मखाताना एसोसिएशन असिगी मियंग मखादा सिंगमदि तमदा लैरिबा डिस्ट्रिक्ट हेडक्वार्टर सिंगदा रिले हंगर स्ट्राइक असि थास के कुमापनदगी हौरगा मार्च 3 फावब सिंग अमसुंग तंगी मफम सिंगदा अनि दा पांगथोलगनि हाइना फोंगदोखी पाउगी फमदुदा सरु याकिबा कोटागी को कन्वेनर डॉक्टर लोंगजम रितेंद्र सिंहाना हाइकिबदा कोटागी मियंग मखादा पांगथोकदोरिबा रिले हंगर स्ट्राइक असिदा लेंगाकी माइकैदगी पाउखुम अमत लाक्त्रबदी कोटाना मखाताना सेद्रि फाव सरा हेनबा मास रिजिनेशन अमसुंग जेल भारो प्रोटेस्ट याउना अकनब खोंजंग कया संगसिनब सेम सारे कोटागी मियंग मखादा संगसिलब खोंजंग असिगी मनुंगदा कनागोम ओजागी लुप अमदी संस्थान सिंगना एपेक्स बॉडी असिगी अयाब याउदना लेंगाक यासिनब पुरकनब होनबिगनु मसिगी अफफत दायित मसा मसाना पुजगदबनि हाइनसु को कन्वेन असिना सेक्शन वासु थमलकली रिविजन ऑफ पे हाइबसी कोई 10 इयर्स लाकपनी अदो लाइबा 10 इयर्स की टेनर तो हेंगतबम थोकबा अदो फंगबम थोकबदो लाइग्रदना मधुदगी हंदन पिबिरकबा अदु लाइब थीरबसे हौजे हौजे सरकार पाइबिरिबसिंगी मरक्तगी कोटागी एग्रीमेंट इनबुद्र यावगिबो कयामसु यावबिदे यावना खंगना हंदन पिरइबसे मसे लाइब याम थीबनी 18 टाइम्स सिडिन प्रोटेस्ट और भावदा सरकार के माइकैदगी इन्विटेशन डेमोक्रेटिक इंस्टीट्यूशन ने हना नौजरिबा सरकार के माइकैदगी ngasi phawba invitation mo holak to basi masu lai gam thibane no thamjage 29 February sidagi relay hunger strike se koi singi mafam amada district ki headquarter amada loinana valley ki su mafam amada punna ikoi relay hunger strike chathaba se haujaragani मयै काबा चिंचा की अवाब सैथेंग थेंगनरी बलमदम असिदा मे मणिपुर लेंगाकना गंजा थाननब थौरांग अमा पाइखनब होनरिबगी ममी तारलिब असि याब ngamloi थौरांग असिमक लमदम असिगी येलोमी मुथननब होनबनि हाइना लौरिदबगी मरम लैति हाइरि मरम अदुना हिरम असिगी मतंगदा एमएलए हुमफुना हौजिक सथरिबा असेंबली मिफमदा अफफत कुबना नैनबियु हाइनसु लमदम असिगी नुपी लुप मरीना सेक्शन वाफम थमलपग लोइनना चिनागी ओपियम वार्ड थोकिबा थौदोक अदुमक मणिपुरदा थोकनब सिंगनो हाइना मखा तारखली हारिबु वाफम सिंगा सिनुंगतिल लमफेल पाता लैबा ऑल मणिपुर वुमेन्स रिफॉर्मेशन एंड डेवलपमेंट समाज नुपी समाज के ऑफिस पाउमी सिंगुनबदा नुपी समाज अपुन मणिपुर कनबा इमालो ऑल तमी सिंगमी अपुन नुपी लुप अमसुंग अपुन नुपी लुप अनुल गी लुसिंगबी सिंगना फोंगदोकिबने पाउमी सिंग उनबा अदुदा नुपी समाज के प्रेसिडेंट इमातेश रमनी ने हाइकिबदा मणिपुर लेंगाकना पोपी थिंगनब पांडमदा गंजा थागनि हाइबसी अफब खोंथांगने तौबदबु गंजा थारग पोपी मरु फंगना मुथटपा ngamladra hangaduna ganja tharaga lamdam asigi naha singna maya kawa chinjak sijinaba thingba ngamladra hainasu lengak ta hanglakli haujik lamdam asida awaba phibam thengnariba yu amasung guli gi akiba kaya lairiba si hana mapung fana thingnaba honabi hainasu mahakna makhatana fongdoki macha mabau mapa mama masakhangre yu na nishana ngaure si phauda
ज्ञान ताबीद्रगदी अखोई कईसु उपाय लेते मचासिंगीदमक्ता कईगुम थोरे ममा मयाम थोई कईगुम तौरे ममा थोई मचागीदमक्ता ममासी याम वारेबा अदुना होजिक्से ममासिंगीगी दोसदिने गुली योंबा यू योंबा यू थकपा महोय पुनमंगना ममा मयाम जिगी दोसदि सोइना पुनी अखोई याम चाए एसेंबीदा खनरगा वारेब लौबियु मयाम पुनमक तौरिबा सिदै हेंजन मांगा तौबदो मदो अंत उबियु होजि मफम खुदिंगमक्ता फोरसिंजे मोइना फाइ फाइ जुंगा होजि लोइ खाइना अंगांग मचा मचा लोइ जारेबा सामराय फन्ना खंगदे दगी अखोई कमांडो खंगदे करी खंगदे मयाम फारीबा करोड़ अहुमगी फारे पलेंदगी लोकचाउदगी अदुदगी अदगी मयाम फारे खोले हदक सुपारी कयानो टोन कयानो फाइ फाइदी हारगा पोट मयाम से नोंगमदसु फारीबा मयामदो सही सिमदा सुक्याम फारे सिनी हाइबा खोइदा प्रजादा मियामददी उत्तेबा सही तराउम दे खक्त ngaire bi nupi masa amabu mioi anina nupi oibigi ikai khuna mangalaba matungda labuk to hundok lamle hairiba thodo asi Imphal East district ke lamlai police station na kon mama pham ama da thokibani nupi masa aduna phongdora pagi matung ina somong da leiba senai hairiba mioi adugi yumda laikai gi maira paibi singna thomjenna ba hona bada lamlai police na thatuna thamki tungda porampar women police na case ma lakhol kibagaluna chena ba mioi ani faga le haibadagi irang adu nem thaki थौदोदगी मतंगदा नोंगदागी मैरा पाइबी इमा अमना फोंगदोरपगी मतुंगिना नुपी मसा अदुगी सागगी मबुंग लोहोंबगी मरांग तौरिंगैदा थौदो असि थोखिबनि हाइरि लोहोंबगी थबक थरम लोरलब मतुंगदा नुपी मसा अदु थीबा खंगलक्तबदगी लैकाई मियाम संगदना थीबदा युमदगी मीता सामरम सलगा लैब लबुकी लौरी मखाद ज्ञान मांगदुना तारगा लेरमखिबनि हाइरि Sekarang di luhong mama tuh cai sing mayam cana ngai dah mai, cana ngai dah amma kangna sih ran sakar kana mi sih dah lady ngai dah. Hai nupa jina angang je pura pecah kipu ubu jane mami sami. Jadi mama sih dah angang yengu lebran hai kan dah. Jangan angang je ledam dere boko. Adi mama jina je kau dah lah je memang je mana dos lah angam lebran. Kai doro kan hai bahan ikan do, kau ngam bahai lah. Mana pu kare hai jadi. Bani je hai ku mukong is hamdara ka laga sih. Ayok thiro bane ba. Kangsi singa ka kau mayam je thiro apa thire. Hangak terkan dah semua kai nanti yeng je. कोई लाख बने बा अदगी सिदा मीम चले सिदा ना इला सिदा मीम ला अदर अंगा की ऊपर ले रमे मणिपुर लाइरिबा रिलीजियस माइनॉरिटी ने हाइरिबा इस्लाम लाइनिंग सरपा मैती पांगल सिंगी याइफनबा सेंट्रल गवर्नमेंट ना पिथरक पसाकथुंग सिंग लेंगाक न मतपीरे हाइना मणिपुर मुस्लिम्स वेलफेयर ऑर्गेनाइजेशन MMWO की माइकैदगी फियनबा फोंगदोरखली हतादा लाइबा MMWO की ऑफिस ता पाउमिस मुनबा दलुप असगी वाइस प्रेसिडेंट MA सेसाबना फोंगदोरपदा Islam lining sarpa maitai pangal singa se religious minority singi marakta sandrabara haibasi palibalenga asida hangningi maramdi Ministry of Minorities Affairs ki Prime Minister New Point program gi makhada minority community singi sakhot thaurang gi damakta paikhat paskim ama oriba multi sectoral development program MSDP gi pradhan mantri jana vikas karakyam yojana gi minority concentrate block singda paikhat kadaba program sing lengak asina violate tawduna leire masigi mathakta MSDP gi makhada sagat kadaba savana mandop kunmanga su minority community leiba mafam singda sabagi mahuta majority community na khundaba mafam da oina sari haina lenga ki miyeng sangbinaba appeal tawrakli socially economically physically financially backward oiraba minority community sing ase development gi award apa sing mention ba gi damak paikhat pa scheme amo ngasi gi lenga asina guideline gi wang mada tawning bada tawduna minority sing gi phangpham thokpa hak matpa organization asina yaba ngamloi government asina MSDP gi makhada sakhiba sabna mandap kun manga karam ba minority concentrated block sing da sakibano haina miyam da khanghan biyu duga BJP na losing ba government asina sindadi sabki sath sabki vikas tauri ba thabak tadi sabki sath sabki vikas oiribra oidabra haibase ngasi government su munna khandaba ama changi pale ba government na su minority singi hak ase mattanaba ama sung makhoi gi phangpham thokpa hak singa do phanghanna ba hona biyu Thawbal amadi Bisnupur da lairiba family court animak lengak na muthatnaba warip laurapa si
handok piu haina all maneba ba association ambagi maikaidagi lengagi puning singsilakli ngasi uripo gi serap court complex ta leiba ambagi office ta pawmi sunabada association asigi president maibam nilasandrana fongdorapada family court asi khunai asigi khwaidagi maruiba wayal sangne nongma kangdana case kaya lakpada court asina asoba thaudang lauduna lakpani amoramda family court ani asigi damakta building na singba saduna ningthina chalaiduna leiribani haiki mahangna makhata na hai mi masing hengalakpana maram oiraga susambur amasung noni district ki saruk kharasu bisnupur da leiriba family court asina kon sinduna thabak tauribani haiki panba yabadi state ki sial thongi phibam phattabana maram oiraga family court ani asi muthanaba lengakna warep laurakpani loinana court ani asigi mahuta center ge sendang makhada pokso gi court ani sanana ba thaurangsu tauribani थौवालदा डिस्ट्रिक्ट सेशन कोर्ट की अवांग लेरिबा बिशेमपुरना डिस्ट्रिक्ट सेशन कोर्ट की मखा थंग ले बिल्डिंग अनि जे मसी फैमिली कोर्ट की ओइन लोइ सागे ngaktane अन हाइरिबा सारिबा फैमिली कोर्ट अनि मुथलगदी अकोइदा पब्लिक ता यामना हरासमेंट ओइबा ममदी फैमिली मैटर्स दी अकोइना पूरा लो ngakta नतबा अकोइगी एनी कनागुमनो फैमिली मैटर जी केस थाराबौदा जज ना लोकसल मतुंग द माने ए मसीदी लो ngakte अप्लाई तो वया दिएना काउंसिलर दम थादरिन काउंसिलर दे नोइ स्माइ तोंग मसी मैटर जी नोइ कई लेगे खनर मतुंग कोन काउंसिलेटर लेरि मयाम जना स्टेटमेंट लौर मतुंग द मोइगी अदुइ डिसीजन दि मतुंग ना मो ए अदुदि सी केस अथदि यारोइ कान लाकबा अदुम्बा लो ngakta जु अप्लाई तो यादब अदुम्बा यामना कोइगी सोसाइटी गी दमक्तदि याम मरुइबा कोर्ट अम खंगनेना अदुम थमजगे अदुगा हाइरिबा कोर्ट से मुथतकनेना सरकार लौरिबा वारियप से मसी आई हंदो हनिंगी खुगादाम संगा की सही तरा हेल फावदा दाम असिदगी लाक्लेबा कैनेल की इसिंगना लौमी सिंगदा लौननब इसिंग पीबा ngamdabadagi सुसामु डिस्ट्रिक्ट की साइकोट कंस्टिट्युएंसी की मनुंग सन्ना साइदान विलेज दा कैनेल फुमजिंदुना लंबी ओइना सिजनब हौरे कैनेल फुंजिलगा लंबी ओइना सिजनबगी मतंगदा साइदान विलेज अथॉरिटी की मेंबर डॉक्टर लालदेना ना फोंदोरपदा खुगादाम असिना लौमी सिंगदा कानब कया अम पीरगनी खंदुना कैनेल असि सेमखिबनी अदुबो ngasi फावबा कैनेल असि इसिंग पीबा लैत्रि हिरम असि मतंगदा ममांग सही मार्च थाद चीफ मिनिस्टर अमसुंग वाटर रिसोर्सेस डिपार्टमेंट सी इदुना खंगन खिबा लैख्रे अदुबो ngasi फावबा मियेंग संगलप लैत्रि मसिना मरम ओइरागा कैनेल असि फुंजिलगा लंबी ओइना सिजननबा लमदम असि मियामना वारेप लौरकपनि हाइखि खुगा कनल साबसी चही तरा हेंदोखरे गवर्नमेंट की प्लान दी लो उबसिंग की फार्मर सिंग की दमक इसिंग सी चांग नायना पीननबा थौरांग तौबनी चही तरा हेलगसु इसिंग सी सुगलाक लागते खुनगी मनुंग दिसिदा असुमाइना लेरेगा अमोट पमजाम अदुम थंबसी यामना नुंगाइते हायरगा खुनगी विलेज अथॉरिटी सिंगना मियामगा तानरगा मसी कनलसे एखोय गवर्नमेंट ऑफ मणिपुर ऑनरेबल चीफ मिनिस्टर पीडब्ल्यूडी वाटर रिसोर्स डिपार्टमेंट दा एखोयना मेमोरेंडम लास्ट ईयर दसु पीजरे जुलाई फाबा अल्टीमेटम गवर्नमेंट दा पीरगा कई अमतासु गवर्नमेंट दगी रिप्लाई एखोय फंगदे अदुगी मरमना खुनगी मिगी इनिशिएटिव दा मसी कनलसी खुगा कन ngasi pangthokiba class 10 gi exam da center kharada paktaknana aranba kaya tawre state asida quality education lehenaba manipuri student federation MSF na sangseliba khongjangda miyam na mateng pangbiu haina MSF na appeal tawrakli Kwakaiti da laiba MSF ki office da pawmis ngunaba mada mahirulup asigi publicity secretary Sundar Khuman na haibada ngasi Board of Secondary Education Manipur na lauba pangthokiba home science computer science higher mathematics thang ta amasung fine arts subject center kharada aranma tawrama thengnare MSM amadi board ki akanaba special combined team amana Samuro High School Wangoi Higher Secondary School amasung Kumari High School da yengsin masarpa matamda mairu sina aranma kaya tawramba thengnarakibani team maduna mairu sina sizinaramba note kaya su fakatpa ngamki examination center sangba matamda ningthina sek tawraba matungda sangla phawbada mahiru singa sida note kaya yauramba asida center da thaupuri ba oja amasung center in charge ki ararma tawsil yauraba haibagi singnaba MSF ta lei Kumari High School da special combined team na sangsenba matamda center aduda center OC oina thaupurama oja amana special team gi mihut singda karim kathaina bu wafam sing thamlakpa laibak thibani tungda asingama thawong asi tawbigano haina publicity secretary asina makhatana thamlakli
स्पेशल कंबाइन टीम मन खुदक सेमलकान समुरौ हाई स्कूल वांगोई हायर सेकेंडरी स्कूल कुमारी हाई स्कूल हियांगथांग हाईवे स्कूल अहुम एग्जाम येंचनबगी खोंचत अमोइना चंगसनजगी चंगसनब मतम अदुदा नोट्सिंग असे रूम रूमदगी फागलखिबनी एग्जाम थाबा चंगब मतमदा गेट सिक्यूरिटी चेक तौरकान चंगकान याउद्रेना थाजलिबने अदुगा मतौ करमना मनुंगदा माहिरोइसिंग नोट्सिंग असे याउरमलिबनो हाइबसिदा थारिबा एग्जाम असिदा ओसी अमदी इन्विजिलेटरना चेक्शन वाटपगी ममी अमा यामना चावना ताबा उइ हाइबा एग्जाम सिंग असिदा ओसी इन्विजिलेटर सिंग याउना एग्जाम थारब्रा ओजामकना सिगुम थबक थौरम असिदा सौगटपिबा अमदी ओजामकना छात्रगी पुंसी थुदेकपिबनि हाइना एमएसएफ ना लौजै हौजिक सथरिबा बोर्ड न लौबा क्लास ने एग्जाम असिना ngasi बोर्ड की फ्लाइंग स्क्वाड सिंगना एग्जाम सेंटर खरद सत्तुना यंगसलुबदा नतबा पांबे सिजनना बामसोंग mahut sinduna tharama mahiroi tarani thoi tanthokre haina board na thadorpa chairman na khangalakli hauji matang swaide break matang lawjage break matungda india amadi myanmar nangasi new delhi da tongan tongan bahiram singda yanasi tarada khuyek pinaki bagi paw amadi manipur mas malam ga tongan tongi paw sing pudan laksage impact news pro me ta do lebio break matung taran oksare hauji makhata ba pawda India amadi Myanmar nangasi New Delhi da infrastructure energy ko communication amasung health yauna tongan bahiram singda yana se tarada khuyak pina kre Myanmar gi president Yu Win Min ki khongsada sida mahagi loinavi yauna leva asigi rashtrapati bhavan da oklaba matungda Mahatma Gandhi gi samadhi da ikai kunaba ulamagalonna leva anigi lusingba anina hiram kayamarum da kupna wa khana kre Ningsingba yai leva ani asi lining laison lona masung ariba sanabi singi lipun na punduna laklibani masina maram oiraga leva asina Myanmar dagi egis policy gi kanaba kayamarum phanglagani panba yai leva ani asi gi laluluti ki sang mamang sahi dagi 8% hengatpa laikhrabani Hauzik sathariba assembly gi mifam asida lamdam asida chanamahi lining sasaba singbo minority list ta yahwana bamasung 2021 gi census ta lining asigi tongan ba code ama hapna ba warep lobiu haina yellow me thaupai gi serulamana lenga ki puning sing silakli National Highway 102 gi Imphal Morelambi CMB gi thabak tawriba zia infra gi makha da lairiba JK construction gi Kangsim Village the live office ta sakhangdaba singna nga se ayo pungni pan ge meni furam sarpa matamda hand grenade bomb amalangsin na pokhai lamle thodok thopam da ASP Kaksing Victoria Yangkom yaungna ahen ba police personnel sang sindana thiboma ge tabak sathaki maduda mi pa me pungi pau de hauji fa gi oina phangba leitre bomb pokhai ba gi thodok aduda asopan yahudrabaso yumgi phaklang yaungna gari ane gi glass akai to nangke bom adu kanana kari maram gi damak langsilam libano haiba chapsana khamangamdre Kangsim Village Authority Youth Club amasung Napui Inlam Women Wing na ngasi ayo Kangsim da laiba JKS ki office ta masakhang da miyoi kharana bom langsindana pokhai lam gi thodok adu kanna yani da ba phongdorakre Imphal East ki akam pa ta sanaba thaurang tawrambadagi hauzik amuk Kangla Sangom Sangkhulgi lamkhai saruk oriba sanabungda Manipur lengakna Kendriya Vidyalaya sanaba thaurang tawrupagi mayokta laikai miyamna protest saukre Marinaba Department amasung District Administration gi maikaidagi ngasi mafam asida school sanaba lam onanaba thaurang tawramki adubu miyamna pendaba khongsat chatpaga loinana protest tawduna irang haurapadagi lam onbagi thabak lepki Loinana Mia Madana Irang Haurakiba Adubu control town Lamlai police station OC Masayauna police personnel sing Namapamaduda Lakpadagi Toanda Batodokti Toki de Nakalamuramda Kendra Vidyalaya Sana Balenga Lakala Libatarang Siga Mari Lenana Kangla Sangom Sang Community Holder Neta Club Laika Gimera Paibilub Amasung Purnima Maruki Wibami Pampang Toktuna Kulasigi Sana Bungamasung Laukolda Langaki Makal Amatagi Sanglin Saba Yahanda Bamasung School Sana Survey Lambagi Tabak Matampumagi Ting Bahaina Wadib Laukre Social Welfare Department Gimakada District Child Protection Unit Imphal East na Sinduna Child Protection Child Marriage and Adoption Haiba Timda Nomagi Waiba Awareness Program Pangtokare Luang Samam Community Hall da Pangtoki Bataram Aduga Marilena Hangang CD Bloki Oina Village Level Child Protection Committee Amasem Kre Masigataram Aduda Saruyakiba Wangang Loisingna One Stop Center
Sukanya amasung Prime Minister Matru Bandana Yojana scheme gi makhada wafam kaya thamki loinana angang adopt tawbada tangai fadana changba logi kangun sing amadi sahi sudriba angang singbo imban bagi lambida sanghan badal logi matung ina kari karamba serak piba yabagi habagi matang dasu wafam kaya fongtona ki Gitanjali Film Production gi banner makhada Institute of Manipur Artists Iman ahanbu oina puthokpa Manipuri film Akhunma Thambal gi yafa thawni thawram ngasi porampa TV tawa manakta leiba ima gi sanglel da pangthokre suba noma kanmana tungi punsida mai papa ngami haibagi wakhalon da yumpham oiragadori film asigi story GC Tongbrani film asigi director na Jiten Sangai aduga script writer na ima gi founder Syam Kesoni film asida ima gi artist singna saktam langduna Manipuri cinema da anoba mahaw ama pigadori Institute si ain gai tor hokdok chagibun maron bau thom da makhong bau thang ba hi to mokoi sina kitang momon mamai pang bagi phibam mum khak yam henna makoi na gaman din natana makoi da leisure experience si makoi na ongtang di express tawningi babo oja akoi khaina jarage production sim tang di akoi puthok na ba koi honabiu haina tawdu da akoi aje atopa matam ji gi mayai de lepi ri baibo vema market gam le ba artist am tang thinga yawdi akoi gi satra sing sina tawsu ba ngakani phare du di cha yare tawrsi haidna kanamna camera pangbirei kanamna makeup pangbirei kanamna loina mak ayamana khoida mating pangbirak pana ayam Kala Khetra Manipur gi Golden Jubilee celebration ga mari lena Palace compound gi Secretary Auditorium da thas gi kunmanga da gi satarakpa Festival of Plays 2020 ngasi gi humni sanmanamita Assam gi theater personality Dr. Sukrasarya Ravana direction piba Radar Rasi haina mingthwanba play ama utkre Bandung Dupa Kala Kendra na putopa play asina matam amada achoba kanglup ni haina launaramba Brahmins amasung Khetriya Singna Sudra Kanglup Singbu orpi naibiba adubu kaina thangda Brahmins amasung Khetriya Singna tauba ngamdaba thabak Sudra Kanglup Singna maipa na pangthokibagi matangda yimphamoiba play ni Sangnat Academy New Delhi Stan Zonal Cultural Center amasung Manipur lengaki Department of Art and Culture ga collaboration tawdana tha asigi tha matang ta Mars pari fauba satagadariba festival asigi hayeng marini sarban nabita Manipur gi theater group Khenjong Langi S Thanilaiman direction piba kankal utkani Person with disability singi oiba assessment camp ama Chusampur district ki Sainut Holda pangthoki bagalunena aids and appliance sing yanthokre assessment camp ado NSPC sponsor makada LM Kona CCI amasung DSWO Chusampur district aniga kusamnaraga satakibane camp manungda person with disabilities 24 da kunmarida aids and appliance sing ado kusinaki NSPC na finance ba aduga alim kona implementing agency wena pangthokpa asigumba program assessment camp for providing free aids and assisted devices asi nasi pangthoiba port asi kai CCI habadi center kareba CCI Chorchanpur gi NGO siga kusamnaraga akoina organize tawjaraga koigi hariba alinko gi parties na event obasida sigi program ase tang 19 sinanga siware kunipan dana Gandhi Memorial High School molrom da tawgani Mars ki tang anidana Jofet Teron konpui da panthokani Kaksing District United Clubs Organization senduna ngasi yang lamda laiba Grace Risk Academy masung thaunawjam da laiba Eureka Academy da mahiru singoiba awareness program sing pangthokre Grace Risk Academy da pangthoba thoram adu school sing class manam sung tian school gi mahiru samri rom saru yake loinana Eureka Academy da pangthoba awareness program adu dana punna mahiru sahum lom na saru yake children's career behavior natural resources and banking knowledge cyber topic the pangthokiba awareness program asida Dr. Darabilai Shram Jiten Yumnama masung its case was it na resource persons who in a mahiru singda wangangki awang no post that singi marakta ihan hanbo in ngasi levy exclusive store among ngasi thambi bandiam college lambi da hangdo kre GM Departmental store gi masa ama oina store hangdo kiba gi thoram adur sar ya kiba levy gi journal head
Avijit Kumar Upadhyayana store asida Levi company na puthokpa tongan makhal gi ladies handbag school bag purse bel amasung slipper makhal kaya suna phangalle company asi awang post sing oina nauna laklabasu leba asigi metropolitan city sing amasung maming leba yapot sing exclusive store hangdoktuna miyam the quality leba nupi gi polam sing phanganduna lakli haiki. So North East का ये पहला स्टोर है, like that is our proud moment here. We started with Imphal, Manipur capital. So we are expecting good response from here and definitely Manipur के लोग जो हैं उसको पसंद करेंगे. Sandel district के मनुंग सन लाइबा तोकपसिंग village दा तोकपसिंग primary school की barrack type thesis quarter ngasi ADC Sandel की chairman di Ringo Langkang na hangdokre. Tharamadu de ADC Sandel की chairman di Ringo na fongdokibada Kanipal Laiba Tokpasing Primary School gi Barrack Type Thesis Quarter asi SPA 2014-15 gi Makhada Sabani Adubu say na bakar Laiba gi matam kuin loisin dana Lairoba matung ngasi sangaba ngamkribani haike loinana Tokpasing Primary School gi building su ataba matam da sana na bakhona gani haike loinana ADC gi Makhada Laiba School sing da mahiroi masing yamna tamanduna afava school ohena na ba mayam punamak na khona mi si hain sumha na miyam da appeal tawki. Maung naha ama mayum dagi thoki badagi hanjilak tri hairi nupi adugi mamingna athopam ongbi thoi masagi sahi kuntaruk mapurabagi mingna athopam surjit kawi to mayale kaidagi ni nupi asi foot mangaram wangi kusungawi masapai mana thoki ba matamda angang mamasugi fanek set ki hairi nupi asi thas ke kun mangagi nubit yung ba matamda mayum dagi mayungi mida kariguma amata khangalamdana mayum dagi thoki badagi hanjilak kidabani mayum da sahi taru khakta ngairibi masanupi amasu lairibani hairi. Mau Imphal Market Coordination Committee amasung Kwakaithel Akham Laikai gi club kapuna khusam naduna sinduna Akham Laikai Community Hall da hayeng Mau Kaithel hanglagadi haina Mau Imphal Market Coordination Committee na thadorakpa sirula mana khangalakli. Hausi sanabagi pauda Taraham Suba Manipur State Lekta SSU Singjamai Mai Pakre, Kumuksam Zoe Kisan Sentang Makada, All Manipur Football Association Amfana Sinduna, Kumalang Paki Artificial Tough Ground, the Satarliba Football League Asigi Ngasi Sanakiba, Kuntra Tares Suba Lekta SSU Singjamaina, DM Rao Awang Sekmai Bupanjal Amasinoda, Mighty Bapiki. Satarliba Football League Asigi Ngasi Sanakiba Kuntranipan Suba Lektana, Class A Kaino Amasung AFC Taubal Panjal Amam Sanaduna, Mets Sidro Satki, Manipur ki khwaidagi sauba football league asida Manipur ki tongan ba mafam singdagi lakpa football team taramanga na sarv yari hayeng Satarliba State League asigi kontramapan Suba Lekta nakon nabun mapal amasung YUFC ukrula anina lamba taunaragani. Tarasuba Site Manoranjan Singh Memorial CRPF State Open Football Tournament Muvalai Athletics Club Sada Hills Mai Pakre all ranks of Manipur and Nagaland sector CRPF amasung all Manipur Football Association anigimi makada Group Center CRPF Langjing amasung Imphal West District Football Association anina sinduna sai takil gi artificial turf ground da sanagi ba tournament su taramadi suba match da Muvalai Athletics Club Sada Hills na JSYC Kangpokpi ba Panjal ani sinoda maiti ba piki bani Satarliba football tournament asi da Manipur ke tongan ba mafam singde ke laba football team kun mangana knockout basis da lamba taunari tournament asi ge hayeng sanagada ba taramanga suba match da UKB Chusampura madi Wafa Wanggoiga tarataruk suba match da na Upsa Pukau masung AFC Taubal anina lamba taunargani. Nipan Suba KI ma veteran football tournament UVSA team B Lilong Sajing amasung KVFA kaksing ani mai pakre tournament sing ngasi akampa talaiba 11 Star Sporting Union gi sanabung na sana ki tournament sing ahan malikta UVSA team B Lilong Sajing gi sanaroi lamkho kam amasung e lalit anna match siki mari amasukon minute sing da Panjal awam sanduna IED VFA Salan Thongbu Panjal ani amada maiti bapibangam kibani match asida maiti auraba IED VFA Salan Thongi amatangai ba Panjal aduna match ki tarama pansub minute ta how khole na san kibani
Saturday football tournament siging as Sana Kimanisba Lectana, KVFA Kaksingna, UVSA Team C, Lilong Sajing Panjal Ani Amada Mighty Bapiki, Messrs the Mai Pakraba KVFA Kaksingi Sandaro Sanjitna, Meski Taramarim Sati Putri Subaminasing the Panjal Ani Aduga, Mighty Horab Nankraba, UVSA Team C, Lilong Sajing Amatangaraba Panjal Aduna, Metski, Yakimari Subamineta, Toiban and Salmangong Kivani. Tim Taramangana group ahum thona khai dok na Saturday ba veteran football tournament sige hayeng makha ta ba league match ani sanagani. Orissa ki konung Bhubaneswar da laiba Kalinga Institute of Industrial Technology da Sathariba ahanba Khelo India University Games 2020 da Manipur University ki maut senduna judo masana gi nupi ki KG home form doi Kanglup ta saruk yaribi Birmon College ki Mahiroi Takelam Inungan Bina gold medal laukre. Ngasi nongtil sana ki ba final match ta Inungan Bina Mahatma Gandhi University Kerala ki Mahiroi Akhilabu Maiti ba pi ki bani. Paumuhana Lainga ki school singi repairing yaung na school Phagan simi sangi thado kadaba waliba senpham sing March 13 phawagi manungda thado lagani haina Education Minister Rajesh Yamna phongdolakle Minister of State for Health and Family Welfare Ashwini Kumar Yadav Soviena Rims Ingsenkre Institute Asibo Aims ki thakta pukhatnaba hotnabada maki maikei dagi hotnaba yaba hotnagani haina thajaba pikre Marineba Authority singi thausadaba matawna Jenims ki MS Office Building mamangda khusemgi oiba amot singi sau thoktuna miyamda khodong sadaba kaya mayukna halle ROP 2019 na soiba lariba si semdok yu haiba demanda chingamadi tamgi mafam sing the thas ke kumapan de gauraga relay hunger strike tauragani haina kota na lau thukre Manipur lenga na ganja thana ba thaurang tauriba si yaba ngamloi haina nepil marina phongdorakli MLA home phuna housing sathariba assembly mitfam de hiramas ki matangda kumna khanabi yu swairakli Amasong sahi tarahom doi khakta ngai ri bini pimasa amabo mioi anina nipi oibi ki kai khona ba mangalaba matung da hundok lamle siena ba mioi ani police ta fagat kre